Miyoibagi minungsi yengbiduna mafam khangdana lairiba chahi nauriba nupamacha ani bu sinabinaba mari lainaba singda nupamacha ani gi apokpi singna haizarakle loinana numit mangani suraba fauba laingakna langlalangjil amata puthoklattabada pendaba amadi yaningdaba fongdorakle thiba fangdriba nupamacha ani bu thadokpiraknaba demand tawraduna Imphal West ki akham awang laikaida mafam adugi maira paibi singna chathakiba wakat mifamda saruki akiba nupamacha ani gi apokpi anina imung manung amadi JSC na Governor, Chief Minister amadi ningthau unaduna angang anigi likhulli duna fanghanbina bataksin duna lakpane luching basingi mai kaidagi fanghangani haina thajaba pirakpadagi ngasi fawba lengakta thajaba thamduna makhalamatagi khongjang changsindana lairi adubu numit mangani suraba fawba langlalangjil amata puthokpa ngamdaba haibasi yaningde lengaki mai kaidagi mai punana thabak tawdabana angang anigi matangda tawgadaba thabak khudingmak JSC da khutsinaragani haikhi amaromda handak thokliba irang sida kuki micham kaya maitei furup na kanduna makhoigi imung manungda khutsinari bani adubo ngase fawba kuki furup na maitei gi mioi amata khutsinarap laite masimak na kuki gi tamthiraba lichat uthokchare haina penda bawafam kaya thamladuna mangkhiba angang ani bu fangna bahotna bada miyamna mateng pangbiyo haina so appeal tawkhi Sarkada khoina thajaba thamaga ngasibobuda leire ado ngasibobuda sarkana karigumba amta langla langjin puthokpidrabanina hojikti akhoidi JSCda sinajarani akanba khongjang changjanaba ado aigi ichade hatakki parikha je thadoini sigi nangnaba aigi ichado tekta kaidana puthokpiu class 10 paikha thadoini masibogi manungda paikha ji nangnaba ichado tekta kaidana puthokpiu chi ai mayamda JSCgi maigai dai sinajarani ngasibogi manungje sarkana kaigumbi amata lokhatpide nahangai matamdadi numi mangani suraji phauda khoi sarkada yamna thajaba thamaga tumina laibani akanma khongjang kaya ama changjandadana laibani aigi isaje sumaina moi ngatang chaluge mafam amada ngatang sengmaibukta ngatang chaluge haga sakhibane haba atopa moigi lamphang amamagi amta leite mangonda mai masada aigi imai sa hotel phamaga yamda kano tawga laiminabane habanida ado moi tasena haibda moi lan japa amama amta suna nate lambi lamana sakhibasida moigi jaga ado changselubadagi moina phabi kimne tawgibane bata sengna hairagadi sarkagi maikaidagi akhoina governor unare tang tarusida governor unare nungdomsa puthokani haire akhoi isangto yam thajaba pire moina mu thajaba piram khoiju yam harauna nungaina lai semau sange sengi makta sangbo jiganda ngasuji yam kana akan momong de coming operation chathari aduna khoi ngasi mungdomsa puthorakani haire aduju adui makhata tumina lai khare